Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi sumhau sangom Aroiba Oirage Nafamda taranipal suba tangkak amuk buduna lakjari mayam punna taminarasi Thoibana bazarda magi thabak amata chatlusi haidana machanupiga loinana bazarda lakhibani Thoibagi leigadaba pot makai leiba loiraga mayumda halasi haidana halakpada lambi mapanda dress on fam dukandu ubada Sanathoina mapada magi phurit amata laibiu haina ningai tumanbadagi Thoibaga dukanduda changaktuna phurit khanbani tanja sidani ngammana Sanathoibu ukhibadu matam kharagi mamangda ngambagi thamoida naitom thokpi thasagum ngalambi numit chuppa mitfam hongda yengreso penba kowa laikhidabi haujikna leichil mapai kayana khanjinduna khanglaroi yenglaroi uraroi khanna ngamba mangi thamoina warep laukraba mangi thamoigi thazani ngasi de ngawba nonglei nungsit amana kadomdake adu marol naina thana kuptuna thamjaba leichil mapai mayamdu ngamnamak paithok hankhriban mitmang sida uhallari tarang thokliba magi thamoigi thazadu penma pokidabani haujiksu pokti hanagum ngamba masa khangda khongthangdu Sanathoina leiriba adu tamna nak oi kana su hanna yengamdana khongthangdu tantha amada thangjilakli matam kharagi matung ubadu nungsi saktamdo yengloi ngamde sauningbana masa pomba nungsi maina maiwairakpagum nungsibada nungsi maina ngauchetna nungsi makada mathanata khongthangduna pubire phanayamna naksilakle dukan manung changlaklabani khongka mari manga danga thanglabadi Sanathoiba sokpa phanglani kanage so asa tawde kana suna chungde mangi balambi du khangni mana yengduna changlakliba makhudu tapna thangalai mituna Sanathoigi khudangdi yengduna tapna changsilai sana loidrubo kuikreda kayam kuirengo akoina dukan sida leirakrise asomdana namadu mathanta dukan du panabada loiramlani Dabok na sokoy say, halagdre na siya naman eh. Ting. Kano ba do kalo? Kuman kren hinang bo. Thoiba na nakandagi jangsin doon hayrak ba ni? Thoiba mana jangsilak ba da, pamzana yung jariba ngambagi miteng lambi dumadi tajin kre. Thoiba na pal oy na. Sanathoy masapong mana kanjin doon na lew kre. Thoiba na. Ngamba Sanathoy bu uzagi hayba pangkidre. Tu, asiray so in laura seba. Asiray baby ping matuse. Asina tabatay say amta pamdre. Asiyoy na pami. Asiyoy na laybiro. Makodo masawa dawdo na haibani Sanathoy na. Ngambadi udi madawdo. Konjelo ina taba kangni. Thoiba, counter layriba domda jangdo na wari sakre. Sanathoy sumapagi matung inado na wari saba yawkre. Tunghana amukta suying lamde. Nukmi. Adumag inagre mapagi matung. Uge pangdraba mikupsida wakala ingambado. Magi matam amagi thawai oiramnabasu haujikti magi oidraba atopa lamlanba kanagi oikraba maming khakki ngai hauraba bangi sengnaba nungsibani haiba haujikta mikupsida wakalla ingamba thanglama khongthangdu japlepi makhodu tamna thangdaraktuna mamai phatlai thorakli aduga dukandu dagi khongthangdun thorakle chatna machinda susole kaigina Aina mabu ubada pangthaba yade ai pangthaba yade madi migene migoi khrabani ai de lamlan bani maso ifam de lamlan bi oi khrabani lamlan bini madi Breden phamung de long na mok hip chep na mok hip nokmi tawduna nakong na napliba phone duda wakhal nungai ba makai chungsin duna wari tawri Sanathoiga Sanathoy subrede na layriba maong aduka chap manay tawriba acting do. Nungcthoi. Kahege. Kaigido. Nang nasayam nungsirisi ba? Aina so damayam nungsirisi di. Aina nangonagi bari dahilam ganida. Ay diyam tina nungsiba. Is aina damam hili ko. Aina kayam nungsi mana kang ni kang draga. Aina yam helam gani ko nangide hen de haibade aina yam heleba aina hen bani haiwani nang bo
Nokmi leiramba chimbaldugi minongtu matangsida mayek singlai Bradendu nokfe tawduna mak hairakli. Kainom haigani. Sanahal kesinaboy oinaboy tawduna khomlakli. Tali harakan taningdi. Hoy yarisi dangni henjaro. Aini helena ngasa haikrena adu kaino haini do hairu. Akhoi babana aido hostel amuk jangoda ngarang de kanna mu hairi. Yumda leiranga lairak su papa de aduna adoina leirona. Ai changora. Chango exam su kuire. Aduna hostel doina leiraga hotnaru. Ada de oza su laibanina khangdaba yawbadane adum ta thokda sin tawna bayani. Aduna hostel doina leina batawru. As hanubigi am saida. Nangi potsingdo ada loina lehorba natro. Lehori amta purakri. Adoina leibana pharida. Adoina leiru. Ada leiraga ngaksinabadi yariko gyan dana phazan leidongni. Hanubi ondoroba nangbo. Hayengwai aigi kai doidoini. Aduna hausikte hauna phazana sena hungde aponde khangabo. Nangna lam henba kaise engona kya mangzai khangbro. Aduna lam hendana bane aina dum senaradongni. Nachinama palido karam kandagi asugam ngang bahiramido. Haujikaina saruktana laga nachin macha am palido National Highway blockade thambadongna thamuro ha. Is yam apawa sajilai sire. Ai soina saruktana nayumda laga noi khelenda baba ai ngasi yumsidagi laijarage kainaga phatlauna haibalaksalura. Asengbagi adumainga tawde nungaidongni. Luhongbiro da noi father da khara hayudana. As luhongba gaisa yam tanba thabakni da. Kaige. Aibu chelurena akhoi bongna nungtigene ayukti iruzaraga chak thongalini khangbra. Aina talli kan hairaba hayeng mau oiradi sita henba ngangta tawdoine na ne adum ngangdeba. Adoidi thabak tawbaidi mi hoga jungai da aina loin tawni da kem khalun. Asengbai hayengwai tawko. Nachade idi nangen sang sarukta umorok hom naisilla haptawni. Hapuna. Ado khara thuna luhongbinaba khara hayu noi adomdu. Nanga kolaga nungtigi tumadi kyam nungai ni yengu. Yare jam khalanu angangna. Is angang kainaga. Noi babado yam pharamdong malingo. Sathi bani hai yamna akhoi ma bodi am ti phawani. Akhoi da khoi basa khupamne. Adugam phari ngai tu da longna ba khara hayu. Is yaroi ngahani bani chemanu mito aduda khoi babado suktum tum dam. Mathakta yu thaga dum lei. Aduna hayeng luhongbagi ka tawdina yam ti kamni. Adudi shumgona pharak tawni kain. Noi baba kapni da ainga luhongba to ghairo. Ai bu to khai khrabo ibani lairik tam kisi sel thoki sai bai wani kai noi de. Lairik kidi akoi da lairasu dum tamba yabadugo. Yumna madam kita laikige chang thongo phazana haitriba. Ngahan so iron bado kara lairami. Khara thuna haina batawko aduga khara thujin cheba. Ani do amadagi ama wari to loiba ko banaide mathang sum samthaduna makhata na wari kaya ma sanari. Ani do ki oiba sangsara mada. Sanahal gi kok ta hausik hana khangnaramba loinaramba kana amatagi wakhal jangde. Mangi hauti kok ta lairiba si Braden khangni. Somnana Sanjit Sanahal train kibagi pauni karini angauba ole. Sanahal train kibagi wakhal nungai taba marakta mama mapana lairikta thawai yaunaba pisalakpa pressure koke problem laklabani. Machana kari karamba wakhal khaliba haibado mama mapa oiba anima kari su khande. Makhoigi haibabu mark khanthari haiduna machada ngangba. Mathang mark wangna phangnaba lairik pau haibasina makhoigi oina numit khudingi hairiba wani. Sanjit na hauti kokta lairik jangde. Sanahal bamutang themgi khalingai migi oibana handokre phanghaudre changtuna leihaure. Aduba hautik so pai thibadi lepte kari upai tawduna mabu amuktang oirabasu magi oini haiba wakhalda apaphattake wakhal karimta khangde.
Braden khoi class manaba maga tuition punba mamanaba singda Sanathui gi maramda lana pau sandokpa haurakli. Bye. No school adamba Sanathui to khangba natro. Khangi kaino maming adum chatpani. Adoiramni nangsu khangir. Nogtunu khamakpadi mamanabaduna sanjitsu hairakli. Maming chatpada khangba natida. Ngawaiga khangnaramin. Aigi exni natai jawa nupi natida. Aigasu migasu gyan tawa natiba. Kaina sa Pangyada yaba kangbudu nemi jugo chaba nupi natida. Sakara yengba yaba iwani. Lamchati haizindana ludabani. Asing bay robai. Asing bay ni kaino magi dugu mamawangdo khangakpadaini aiga maga toknisi. Mada koi manabamda handak jelin. Akoi manabaduna yam thina nungsijabani. Noina manabado baina khara hayu. Nungsibaga se hayang bai lamchana yaraktraba upai leiti. Baina gyantana khara hayu noina manabado. Ai haige. School la Sanathui do. Singtha leinaga loinaraduna. Thoibana phasana saudana bahaiduna haibadagi lakminabani. Wari tiamta sanade homdo. School yorakpaga mamanabi mayamdo Sanathoibu ubada irang langi wahang mayam ama hangadabagi paisilakli. Amagi mathangda ama wahang mari paisilakli Sanathoida. Tentakpa paukum ngangtapi Sanathoidu khumdaba yadaba matang khaktamak. Loinamang explain tawduna takpadi tawde. Sangna khumde paukum amata. Lainaga singthagadi wangangde. Yausilakde mayamdugi waridu. Sanathoida Makoigoi wahang amata so puthokduna hangakdri hauzik phauba. Break matamni mayamdo marang tawduna makoigi thokpa leinari singthaga leinaga mapana thorakduna lepe. Sanathoidu manungda laihaubani aduba minute kharagi matung anidugi nakta leple. Noini saugan aido Kumakte anido yengliba miteng famdo hongdana tuminadumak yengduna le. Sanathoi makoina tabidrabasu magi thamoida lairibadudi hairagi khanduna hairakli. Ai soikre ngahan chenbagi tawbadu so soibadai tawkibani. Aina tawraga noi ani da tainana ngangbibado aidi tasingna khangdabani. Noi saunu moina khangdabaini haibani aina su phajana haikrabani. Aidi nanghan kai khangde ngasida babana haira khangmani. Noi saunu ko aina lanbani. Paukum pige khanna singthaga leinaga do ansenduna Sanathoidi yengakpada maningdagi bredena Nungcthoi amta law asigi practical room da Wai du khak hairamlaga mamai leiduna jet khre bredendo maithongda karamba expression utkiba haibaduma uhaudre mana leithokibana hankibana Sanathoi nakana leiriba aniduda phat yengai Anidudi hanagum kariso hairekti adumak yengi Sanathoida. Aniduna kariso hairektabaduda mamai leiduna practical room tamna khong thangduna chatpa haure. Bredena school lakpada sanjina tamakpa paudu tamgadabagi mamanabadu ngaiduna leirami. Bredendu hek obaga sit nana tammi amatabu chithadi haiba yai mana tamlibadu. Period ani lurakpada wari liba luisil. Breden khumde pakum amata pide expression amata utte tamlagliba pawduda samlingba sumande matawdu harangwagi mami sutade break thabagi bell khingakpadu mahakari sutawdana tumin mana phamliba bench tuda phamladuna mamana badu sunakanda phami amuk su yengi Bredenda karimata hairakte phamlamadagi phuk haugalai minute mangamuki matungda khongthangdu laungna thangduna 11 gi room leiriba adomda lai Class yogdringai Sanathoi khoi leptuna wari sabadu ubada chap lepi. Second kharagi matung kaurakpani laknaba hairambani. Mamai leiduna laklaga physics ki practical room da changlekli. Sanathoi shu ikan kanadana dumak lakli mana hairambaga. Breden mamai palai thorakduna Sanathoi ki lengjomda makhut anina kanna paisillaga manakta naklap jingsinduna hanglekli. Ai nangbu thajaram dongmanbra Thajaramoidong manbra. Mamit aniduna Sanathoi gi mit anida jadawu makai yengduna hangakpani. Sanathoi lengjumdu naraduna sugatli. Mamit anido sukjenduna Bredenda yenglaga
Kaino, nai. Nang pai do kaino. Amta thado. Braden samung tapna thadurakli. Miring dumadi hongde. Miring duna hairi paukum ngairi haina. Sanathoi makotuna mapambom du nalaga peri peri tawduna Braden de yengai. Braden miring du hongde. Miring du phagi tawbana te khangladuna Sanathoi na hanglakli. Nang kadorage. Ai nang bodo kumo. Sanathoi Braden de yengamba miring du tapna lay tharakduna makha de yengi aduga khumlakli. Aibu thazadaba nangya pambani. Dangnai bu thazadraga aina thazanaba phana honarasu nangna thazabidaw leite. Aduga nangnai bu thazaduna leiraga aina nangbu thazadanaba phana honarabasu nangnai bu thazaroidaba leite. Adum thazagani. Aduna aibu nangna thazadaba haibusidi nangya pambani. Nangya khutta leibu wafamni. Braden Sanathoi bu khangkon konsili aduga hairagli. Aina nang yam nungshi dang khangba nadra. Khonjal du khajik ole magi khonjal du na Sanathoi du Braden na koli bada thoke tawbada hena chena konsilakli. Sanathoi makodiyat du na Braden gi nangal da tapna nan biraga. Kaidorage maram hairo. Angang machagom pau tamlakli Braden du. Nang simida pangyada yaba mini. Atopa nupaga relation pangthamda thambini haida ingonda tammi. Kanana? Nupado nanga sana koinarami hai. Maga sunanga relation layina hai. Kanana? Adui wada hairaida. Imanaba na tammani. Mangonda mina tammi haidana. Kana mina? Sanjit hai. Sanathoi khamagdre tumin laikre. Braden Sanathoi bu jena kolambada thadokladuna. Sanathoi gi pamom anida paiduna hairakli. Aidi nangbu thaje. Punsige thajaduna sulaidi. Nang adumna tawramoi haiba ai khangi. Aduna ai makhoina tamakpada karishu khande. Adubu thamoi shida kalakpadi phau. Aina taba atopa kanaga koinarami tabada. Ai bo sitnaba. Ai bo ngang machagum hana sandokningba bongda sandokba. Magumana maram chatludraga ai bolam chatludabi oina sandokba. Minai macha napunsido mangena hauri. Nangaina kadorki yang. Mamit ani ikana sauna soli majinda. Braden na ngangli bado ma tadre. Asawana mang thaduna kari haikiba ma khangdre. Braden Sanathoi bu masa haifit nomlaga. Nungcthoi. Nangaina haiduise hana dako. Kaigana nangna dam soiduba. Magumana ai bulana sandokba yabra. Ai haige. Monada. Mahadi nupani. Mana sandoke khallaba. Nang karishu tawba ngamoi. Maramdi nangdi nupini. Masida nangna thantana mabu mayoknaba ngamoi. Aduna imungi mising oina tharanga wari salu. Nang yawgana. Yare, aina thokpa tawrage. Aina harisana tako. Nang yawba yaroi haibani. Ayumda wari saurage. Karan tapthare wangkhalamba mihuldo. Braden su Sanathoi na khara taptharakpaduda gyan khara hektai. Anido atopa wari khara saringai bel tarakduna masa masagi kanda changnari. Braden na Sanathoi unaruraga changakpada wari tahawba mamanaba mayamna wahang lising-lisingi atombom thadarai. Adubu Braden gi mapadadi China amta piba ngamkhidri. Laina ngakthokri. Sanathoi gi de hanadagi hauna asumna dum tawrakpani. Adugi shumathakta makhoi ani chelure haibasi satra pumba khangbana atopa wahang amata laktre mangondadi. Atopa kana man hangbiraktrasu Sanathoi singthaga lainagada Sanjit ki matangda wari sai. Lainado sauraga lege khanjabani. Aduba Sanjit haiba nupasina asawba pumba mangon haithabira u haina bartan tawrakpaga Sanathoi da sawnge khanna thamamba asawba pumba du phathanaba Sanjita loina haitharakli. Nupina di phangdrabani na migi thukaina basinba hawrairaba. Phana phaboina khanbani. Aduga Mariam zukot wayang chadina. Makhazai du khupaksina on thara phau peloina. Laik tamine na kai tamino khangdene. Minai manbada. Ani do mamit kadu tingak pangduna laina de ngai.
ꯑꯗꯨ ꯌꯧꯅ ꯁꯥꯎꯕ ꯎꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯅꯥꯊꯣꯏꯁꯨ ꯁꯤꯡꯊꯥꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯂꯩꯅ ꯄꯤꯁꯨꯝ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯂꯒ ꯀꯩ ꯆꯥꯅꯔꯤꯒꯦ ꯅꯣꯏꯅꯤꯅ ꯃꯇꯥꯡꯁꯤꯗ ꯑꯁꯨꯌꯥꯝ ꯍꯔꯥꯎꯔꯤꯁꯤꯅ? ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ꯫ ꯅꯣꯏꯅꯤꯗ ꯑꯣꯏꯅ ꯂꯣꯏ ꯇꯥꯏꯅꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ? ꯁꯤꯡꯊꯥꯅ ꯅꯣꯛꯂꯒ ꯀꯩꯅꯣ ꯇꯞꯅ ꯍꯥꯟꯅ ꯈꯟꯅꯗꯅ ꯅꯊꯟꯗ ꯕ꯭ꯔꯪ ꯂꯥꯎ ꯁꯥꯎꯒꯠꯂꯤꯗꯨꯕꯣ? ꯅꯠꯇꯦ ꯅꯪ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯋꯥꯔꯤꯁꯤꯗ ꯁꯥꯎꯔꯤꯁꯦ꯫ ꯁꯥꯎꯅꯤꯡꯉꯛꯄꯗꯨꯕꯨ ꯑꯃꯨꯛ ꯈꯟꯅꯗꯅ ꯂꯩꯈꯤꯗ꯭ꯔꯣ? ꯁꯥꯎꯅꯤꯡꯕꯗ ꯇꯞꯅ ꯁꯥꯎꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯎꯗꯧ ꯂꯩꯔꯁꯤꯕꯨ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯁꯥꯎꯗꯣꯛꯈ꯭ꯔꯒꯦꯅ ꯁꯥꯎꯔꯤꯅꯤ ꯀꯩꯅꯣ, ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯃꯃꯦꯠꯀꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨꯗꯤ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ꯫ ꯁꯤꯡꯊꯥ ꯑꯃꯨꯛꯁꯨ ꯅꯣꯛꯂꯒ ꯅꯪꯅ ꯁꯥꯎꯕ ꯐꯔꯀꯥꯟꯗ ꯃꯌꯥꯝ ꯑꯃꯨꯛ ꯁꯥꯎꯅꯔꯛꯄꯗ ꯅꯊꯟꯗ ꯑꯣꯠ ꯇꯧꯍꯧꯔꯗꯤ ꯅꯨꯡꯉꯥꯏꯕꯤꯗꯦꯅ ꯇꯧꯅꯤꯗ, ꯅꯪ ꯅꯇꯣꯝ ꯇꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ꯫ ꯑꯗꯨꯗꯁꯨ ꯁꯥꯎꯗꯧꯅꯤ ꯀꯩꯅꯣ, ꯍꯧꯖꯤꯛꯁꯨ ꯁꯥꯎꯗꯧꯔꯤ, ꯑꯩꯗꯤ ꯑꯗꯨꯝ ꯁꯥꯎꯗꯧꯔꯤ꯫ ꯁꯅꯥꯊꯣꯏꯁꯨ ꯅꯣꯛꯂꯒ ꯑꯣꯏꯃ ꯁꯥꯎꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯉꯥꯝꯊꯣꯛꯅꯕ ꯇꯥꯔꯤꯕꯣ ꯀ꯭ꯂꯥꯁꯔꯨꯝꯁꯤꯗ? ꯂꯩꯅꯥ ꯃꯉꯛꯀꯗꯣ ꯈꯔ ꯊꯦꯛꯀꯠꯂꯗꯨꯅ ꯉꯝꯊꯣꯛꯅꯁꯤꯔꯣ? ꯍꯥ? ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯁꯨ ꯀꯤꯗꯦꯍꯦ, ꯍꯧꯖꯤꯛ ꯍꯦꯛꯇ ꯉꯝꯊꯣꯛꯅꯁꯤꯔꯥꯕ? ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯒꯗꯣ ꯊꯦꯛꯀꯠꯀꯦ ꯇꯧꯔꯛꯄꯗꯨꯗ ꯑꯅꯤꯗꯨ ꯄꯨꯛꯂꯤ ꯄꯥꯏꯔꯦ ꯅꯣꯛꯄꯗ꯫ ꯂꯩꯅꯥ ꯑꯅꯤꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯉꯛ ꯆꯞꯂꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥꯕ? ꯑꯅꯤꯗꯣ ꯅꯣꯛꯂꯒ ꯀꯩꯅꯣ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯆꯪꯉꯛꯄꯗꯒꯤ ꯑꯍꯨꯝꯗ ꯃꯐꯤ ꯃꯔꯣꯜꯗꯨ ꯐꯠ ꯐꯠ ꯁꯦꯝꯖꯤꯟꯅꯩ꯫ ꯍꯥꯟꯅꯒꯨꯝ ꯃꯑꯣꯡ ꯇꯥꯅ ꯐꯝꯃꯤ꯫ ꯑꯅꯤꯗꯨꯗꯤ ꯃꯆꯤꯟꯁꯤꯡꯗꯨ ꯅꯣꯛꯄ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯂꯣꯟꯅ ꯅꯣꯛꯏ꯫ ꯂꯩꯅꯥꯅ ꯑꯅꯤꯗꯨꯗ ꯄꯩꯅ ꯄꯩꯅ ꯌꯦꯡꯂꯤ꯫ ꯊꯃꯣꯏꯒꯤ ꯏꯔꯣꯜꯅꯨꯡꯗ ꯊꯥꯗꯈꯤꯕ ꯊꯧꯗꯣ ꯅꯨꯡꯒꯨꯝ ꯏꯔꯣꯜꯅꯨꯡꯗ ꯇꯨꯃꯤꯟ ꯊꯝꯒꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕ ꯊꯧꯗꯣ ꯅꯨꯡꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯥꯎꯁꯤꯡꯒꯨꯝ ꯏꯃꯥꯏꯅ ꯇꯧꯈꯠꯂꯛꯇꯨꯅ ꯇꯥꯎꯔꯕꯗꯨꯅ ꯉꯝꯕ ꯃꯁꯥ ꯄꯨꯝꯕ ꯏꯔꯣꯜꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯀꯥꯎꯁꯤꯡꯗꯨꯕꯨ ꯈꯨꯝꯒꯠꯅꯤꯡꯕꯅ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯁꯥꯗꯨ꯫ ꯃꯥꯅ ꯆꯣꯡꯊꯗꯨꯅ ꯇꯣꯔꯕꯥꯟꯗ ꯆꯤꯡꯈꯠꯀꯦ ꯈꯜꯂꯕꯁꯨ ꯊꯥꯞꯅ ꯂꯥꯛꯂꯤꯕ ꯍꯤꯍꯣꯟꯕ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗꯒꯤ ꯁꯣꯏꯗꯅ ꯍꯥꯟꯈꯤꯅꯤ꯫ ꯇꯣꯔꯕꯥꯟ ꯌꯧꯅꯕ ꯍꯣꯠꯅꯕꯕꯨꯗꯤ ꯍꯤꯍꯣꯟꯕꯒꯤ ꯍꯤꯕꯨꯛꯇꯨꯅ ꯍꯦꯟꯅ ꯌꯥꯇꯥꯅꯤꯡꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯎꯔꯤꯕꯅꯤ ꯉꯝꯕ꯫ ꯄꯣꯊꯥꯕ ꯌꯥꯗꯦ, ꯂꯩꯇꯥꯕ ꯉꯝꯗꯦ ꯋꯥꯈꯜꯗꯨ꯫ ꯈꯜꯂꯔꯣꯏ ꯈꯟꯕ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯨ ꯉꯁꯤꯅ ꯑꯃꯨꯛ ꯃꯤꯠꯃꯥꯡꯁꯤꯗ ꯎꯍꯜꯂꯛꯄꯗꯨꯅ ꯊꯃꯣꯏꯗꯨ ꯀꯥꯏꯍꯧꯕꯤꯔꯦ, ꯂꯛꯅꯕꯤꯔꯦ꯫ ꯉꯝꯕ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯃꯌꯥꯝꯗꯨ ꯀꯔꯤꯅ ꯀꯥꯎꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅ ꯈꯜꯂꯤꯉꯩ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯤ꯫ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯖꯦꯝꯁꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯉꯝꯕꯅ ꯅꯨꯄꯤ ꯀꯥꯏꯅꯕꯗ ꯖꯦꯝꯁꯅ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯥ ꯁꯦꯟꯅꯕ, ꯋꯥꯔꯤ ꯁꯥꯕꯤꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯕꯅꯤ꯫ ꯉꯝꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯚꯥꯏ ꯀꯩꯅꯣ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯝꯃꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯍꯥ? ꯑꯩ ꯃꯥꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯣꯜꯂꯕꯗꯨꯗ ꯖꯦꯝꯁꯇꯨ ꯄꯥꯈꯠꯅ ꯌꯥꯔꯦ ꯂꯩꯔꯝꯃꯣ, ꯑꯩ ꯂꯥꯛꯀꯦ꯫ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩ꯫ ꯌꯥꯔꯦ, ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯀꯅꯤ꯫ ꯅꯪ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯖꯦꯝꯁ ꯐꯣꯟꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ꯫ ꯉꯝꯕ ꯐꯣꯟꯗꯨ ꯑꯃꯨꯛ ꯊꯝꯂꯒ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯋꯥꯐꯝꯗꯨꯅ ꯃꯥꯕꯨ ꯀꯞꯅꯤꯡꯕꯃꯨꯛ ꯑꯣꯏꯍꯜꯂꯤ꯫ ꯃꯄꯤ ꯅꯧꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯏꯔꯥ ꯍꯧꯔꯝꯕ ꯄꯤꯁꯤꯡꯗꯨ ꯊꯤꯡꯕ ꯉꯝꯗ ꯈꯖꯥꯏꯗ ꯆꯦꯟꯊꯗꯨꯅ ꯇꯥꯔꯛꯂꯤ꯫ ꯀꯨꯏꯗꯦ, ꯃꯤꯅꯤꯠ 5 ꯐꯥꯔꯝꯃꯣꯏ ꯖꯦꯝꯁꯅ ꯉꯝꯕꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗꯨ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯝꯕꯒꯤ ꯅꯥꯛꯇ ꯐꯝꯃꯤ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯏꯉꯥꯡ ꯉꯥꯡꯅ ꯃꯥꯕꯨ ꯁꯨꯛꯊꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤꯕ ꯃꯥꯒꯤ ꯃꯔꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯗꯧꯔꯒꯦ? ꯍꯥ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯖꯦꯝꯁ ꯍꯥꯏꯌꯨ, ꯑꯩ ꯂꯩꯁꯤꯗꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯁꯤꯗꯤ꯫ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯚꯥꯏ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯍꯥ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯉꯁꯤꯗꯣ ꯃꯥ ꯎꯔꯛꯏ ꯑꯩꯅ ꯕꯦꯡꯛ ꯆꯠꯄꯗ꯫ ꯖꯦꯝꯁ ꯅꯨꯡꯁꯤꯅ ꯉꯝꯕꯒꯤ ꯈꯖꯥꯏꯗ ꯇꯥꯔꯤꯕ ꯄꯤꯁꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯇ꯫ ꯚꯥꯏ, ꯑꯁꯨꯛ ꯄꯤꯛꯄ ꯃꯅꯤꯄꯨꯔꯁꯤꯗ ꯎꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯣꯠꯂꯒ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯥꯁꯨ ꯃꯄꯥꯟ ꯊꯣꯔꯛꯀꯅꯤ꯫
ꯆꯞ ꯃꯥꯟꯅꯅ ꯅꯪꯁꯨ ꯊꯣꯔꯛꯀꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ngasi ꯊꯦꯡꯅꯔꯤꯕꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯈꯥꯡꯕ ꯇꯝꯒꯗꯕꯅꯤ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯅꯪ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯈꯥꯡꯕ ꯀꯟꯒꯗꯕꯅꯤ ꯑꯋꯥꯕ ꯊꯣꯛꯑꯣꯏꯗꯕꯅꯤ ꯊꯃꯣꯏ ꯀꯟꯕ ꯇꯝꯒꯗꯧꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯗꯨꯛ ꯁꯣꯟꯕ ꯊꯃꯣꯏ ꯃꯄꯥꯟꯍꯟꯒꯦ ꯈꯜꯂꯤꯗꯤ ꯊꯧꯅꯥ ꯂꯩꯌꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯅꯪ ꯀꯔꯝ ꯆꯠꯀꯅꯤ ꯀꯥꯎꯊꯣꯛꯄ ꯇꯝꯕ ꯉꯝꯕ ꯉꯝꯕ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯝꯕ ꯄꯤꯗꯨꯃꯗꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩ ꯀꯥꯎꯒꯦ ꯈꯟꯅ ꯀꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯁꯤꯗ ꯑꯃꯨꯛ ꯎꯠꯂꯝꯕ ꯃꯇꯧꯗꯣ ꯑꯩ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯕꯨ ꯑꯣꯜꯂꯤ ꯑꯩ ꯋꯥꯏ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯃꯐꯝꯗ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯅꯧꯕ ꯋꯥꯈꯜꯒꯤ ꯌꯦꯅꯤꯡꯁꯨ ꯑꯃꯨꯛ ꯆꯣꯡꯉꯨ ꯌꯥꯗ꯭ꯔꯦ ꯚꯥꯏ ꯑꯩ ꯃꯥꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯒꯦ ꯃꯥꯅ ꯃꯥꯒꯤ ꯃꯆꯟ ꯑꯩꯉꯣꯟꯗ ꯃꯥꯕꯨ ꯀꯥꯎꯔꯣ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯌꯜꯂꯨ ꯑꯩ ꯀꯥꯎꯕ ꯉꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯦ ꯃꯥꯗꯨꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯖꯦꯝꯁ ꯉꯝꯕꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕꯁꯨ ꯃꯥ ꯉꯝꯗꯦ ꯃꯔꯥꯜ ꯑꯃ ꯂꯥꯡꯁꯤꯟꯕꯒꯨꯝ ꯊꯣꯛꯂꯕꯅꯤ ꯃꯁꯥꯗꯣ ꯁꯅꯥꯊꯣꯏꯕꯨ ꯉꯝꯕꯒꯤꯅꯤ ꯍꯥꯏꯅ ꯈꯪꯅ ꯍꯜꯂꯨꯕꯗꯨꯅ ꯃꯥꯅ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯇꯠꯇꯅ ꯃꯊꯟꯇ ꯃꯔꯥꯜ ꯑꯃ ꯁꯤꯖꯔꯤꯕꯅꯤ ꯃꯥꯅ ꯇꯨꯃꯤꯟ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯉꯝꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯖꯦꯝꯁ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯒꯦ ꯃꯥꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯕꯅꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯑꯩ ꯈꯪꯒꯦ ꯚꯥꯏ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ ꯑꯝꯇꯪ ꯁꯥꯟꯅꯒꯦ ꯑꯩ ꯑꯅꯤꯔꯛ ꯁꯨꯅ ꯁꯥꯟꯅꯒꯦꯅ ꯍꯥꯏꯔꯣꯏ ꯐꯔꯦ ꯉꯁꯤꯗꯤ ꯇꯧꯔꯅꯨ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯁꯤꯟꯈ꯭ꯔꯕꯅꯤ ꯍꯥꯟꯅ ꯄꯥꯏꯕꯗꯣ ꯑꯅꯧꯕ ꯑꯃ ꯄꯥꯏꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯃꯂꯩꯗꯒꯤ ꯂꯧꯔꯛꯈꯤꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯁꯥꯟꯅꯔꯣ ꯋꯥꯔꯤꯗꯣ ꯐꯖꯅ ꯑꯃꯨꯛꯁꯨ ꯁꯤꯟꯈ꯭ꯔꯕ ꯑꯩꯅ ꯄꯥꯎ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯔ ꯅꯝꯕꯔ ꯐꯥꯎꯕ ꯁꯤꯜꯂꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ ꯂꯧꯈꯠꯇꯨꯅ ꯌꯦꯡꯕꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒ ꯍꯜꯂꯣ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤꯗꯣ ꯊꯦꯡꯅꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ